Lakhipuronline puthokchaba April ki tang 22 Laibak pokpa numit ki Khomjinba Pao tabirasi Ahanbada maruoiba Pao Assam lenga ki Sikha Setu app Pradhan Mantri ki Public Administration lising aniga kunmari ki mana phangle Umagi kuntra humde suba chahi ki mifamlen numit nini chubna hozai da pangthokre Vaishnavi Jubuti Ningsing Loop Sonaina Donor Amasung First Division the Pastor Kibasingui Kai Kumnakre YMCA na Anti-Drugs Campaign Galwenana Bonterapur Unit Semkre Panchayat Mikhal Gi Mangoinana Binakandi Block the Congress Ki Vote Komba Hukre Mutum Ramani Giwari Macha Gi Lairik Loisilam Laba File Phongkre Pradhan Mantri Narendra Modi Amasung US Ki Vice President J.D. Vance Unadunawari Sanakre Amasung Roman Catholic Church ki Khomjinba Pope Francis arang ayukta laikhidre Haujik mapungoi papau tabirase Assam Laika ki Sikha Setu app Pradhan Mantri ki Public Administration lising aniga kunmari ki mana phangle ngarang jati ki Civil Services nimit ka mari lenana Delhi ki Vigyan Bhavan da Pradhan Mantri na mana sipi na balau thokhe Sarva Sikha Mission ki MD Dr. Om Prakash ta mana se khusinaki Rajya Sigi Mahimasingi Department na Mahimasingi lamda Sakhutpa Purakna bagi pandam da haudokhiba Sikha Setu app na Mahiroi amadi Oza Singi Thabak Thauram Singbu Ningthina Pangthokpada Chauna Mateng Piri CM Dr. Himanta Biswa Sharma amasung Mahimasingi Mantri Ranos Pekuna Sikha Setu app ki mai pakpa sida nungaiba phongdokhe प्राप्त करेंगे असम सरकार में समग्र शिक्षा के मिशन डायरेक्टर डॉक्टर ओम प्रकाश United Manipuri Association Assam Umagi Kuntrahom de Suba Chahi gi mifamlen Hokiba April gi tang 18 namadi kun thangja madi nongmaijing nimita Nini Chupna Manipuri Sahitya Parishad Sanglen Notun Bazar Hozaida Chinglemna Pangthokre Ahoba numit ki ayuki pung nipan da loop ki phiral chingkhatuna thorom hodokhi nungtil pung ahum da delegate mifam loop ki BP lamabam chingthang khomana mifam mapoiduna pangthokhi mifam asida Barak amasung Brahmaputra Tampak ki Umagi mihut singna saruk yakhi amasung warep kaya marom lawki loinana mathang chahi ani pugadaba Umagi thausil kanglup amasu semki loop asina lawki bawarep singi manungda haujik leiriba Manipuri Development Council asi mikhal tawraga semba Manipuri Autonomous Council tanba amadi Assam gi Manipuri singbu Scheduled Tribe ki plain list ta chalhanba asina chingbani makhata na anoba thausil kanglup ama Laisom Sarachandra na President Ngangom Baladev na Working President Vice President Ahum Mathang Sidna Wakram Chandra Kumar Senjem Bikramjit N Jagathatri General Secretary da Lamabam Chingthang Khomba Secretary Ahum Mathang Sidna Chongtham Indira Konsam Joymati Amasung Laisram Buddha Chandrani Finance Secretary da Khetrimayim Rajbabu Media Secretary da Ingudam Manitomba Amasung Advisor Oina Ngangom Niranjan Wakram Joykumar Amasung Konjengbam Aruna Aduga Mutum Kunjam Honsu Khanki April ki tang kun nongmaijing numit ki nungthilda aphongba mifamda loop ki president Laisom Sarachandra na mifam mapu amasung Hozai Bidhan Sabha Kendra ki MLA Sri Radha Krishna Ghosh na mithonglen oibiki mifamda saruk yakhiba sagnairaba mithong singdi Manipuri Sahitya Parishad Assam ki president Purisabam Biramani Umagi advisor Wakram Joykumar Ngangom Niranjan Ngangom Karokishor Ngangom Baladev AMSU ki president Sanahal Singha Umagi financial advisor Dr. Amarjit Hozai Girls College ki assistant professor Dr. Ghanakanta Saikia amasung Umagi political advisor Laisom Surchandra Sarukjaki mifamna Hozai Kendra ki MLA ki kuthangda Assam ki chief minister ki mafamda Manipuri Autonomous Council tanba amasung Assam ki Manipuri singbu Scheduled Tribe plain list chalhanbagi wakat yawpa memorandum amap khusinaki MLA Sri Ghosh nasu mahaki warolda Umana Taliba Autonomous Council asi mahak nasu saugatli amasung sarkar da wapam asi khanganduna taksin gani haina thajaba piramke mifam asida Manipuri Sahitya Parishad ki president Dr. Purisabam Biramani amasung AMSU ki president Sri Ngasepam Sanahal nasu makhoi gi warolda Autonomous Council amasung ST chalhanbagi ihauda umaga khusamnaduna akanba khongjang changsin minabagi tangai phadaba lei haina phongdokhi
Sonai Jubati Singha Manipuri High School Sonaida Dex Bench Sinabagi Thoramama Pangtoktuna Donor Singbu Ikai Kumnakre Vaishnovi Jubati Ningsing Loop Sonaina April Gitang Kunma Thoida Pangtoki Bathoramda A Nandababu SCS Retired Amasung APSC Gi Hanagi Principal Controller of Examination RK Gopal Sana Retired Chief Engineer Secretary Government of Assam Ahibam Manglemba ONGC Officer Nambram Ibunghan AIR Silchar Professor Sobita Singha Guru Charan College Konsamongbi Bindarani Ramnagar Tuko Patame Singha Ramnagar Development Complex Khaidem Braja Bihari ex-serviceman Ramnagar Tuko Amasung H Nabakanta Thangjam Laikai Sonagi Maphamda Ikai Kumnakre Kaisam Braja Babuna Mifam Mapu Oina Pangthokhiba Thoramaduda Handakta SSLC exam da mai paklakhiba school asigi mairoi singdasu ikai kumnakhi school asigi headmaster Y Ashok Kumar amasung oja singa loinana mairoi singi halaman singa kusamladuna pangthokhiba thoromasida Vaishnovi Jubati Ningsing Loop ki president Dhiren Nongthombam secretary K Karuna Murti Mishra treasurer A Bikramna donor singi maphamda thagat wahaiga loinana kudorpot kusinaki mifamasida career choice ki matangda A Nandababu amasung RK Gopal Sanana marik chumna thambiki school asigi oja Khetrimaim Ramendrana lamjingkhiba thoramasida Laisram Bimol Nongthombam Dhiren K Karuna Murti Mishra A Bikram Y Ashok Kaisam Brajababu na chingba miyoi singna maroiba wafam kaya thambiki Khanganjaba ma Assam lengakna mitei mayekpu Assam gi Manipuri medium LP school singda lisingani ga kunmanga kuntaruk chahi gi session dagi hauduna kasreni amasung class amasubada chanaba haunabagi damak school singda lairik thunglare lairik asi oja singna karam haina takpi tambigani haibagi matangda kupna khana nainabagi mifamama lakliba April gi tang kuntaret nongmaijing numit ki nungthilgi pung ahum taba matamda Chatret ka kuntra taruk number Punagram LP School Lakhipur Khumanda Pangthok lagani Mifamasida LP School gi Ojamako School Committee gi President Kaloinana Mayek asiga mari lainaba Oja Singh Khudingmakna Mifamasida lakpiduna khana nainaba asida saruk yabinaba Manipuri Sahitya Parishad Assam Lakhipur District Committee gi maike degi khanghalakle YMCA gi Assistant Secretary Nongpok Anba Mangang na lamjingduna Dholai branch ki manung channa leiba Bontarapur unit ama April gi tang kunda Bontarapur da leiba Khetri Laikai auditorium da semkhre YMCA gi General Secretary Roshan Iromna conduct tawkiba mifamatuda Working President Rajesh Mangangna mifamapu aduga Central Committee ki Advisor Dr. Raju Khumujam Silchar branch ki Advisor Taurem Debasis amadi Bontarapur Khungangi retired principal Longjam Amarjit Daista Phamki Bontarapur YMCA ki O Abhishek amadi Athauba Singhana Silangba aduda thoidokna mateng pangbiki Dholai gi in charge amadi Ramnagar Special Unit ki member sing Silchar branch ki VP su sarukjakhi Mifamda Khungang asidagi handakta SSLC da mark wangna pass tawrakiba mahairoi singda haraute am phongdokki mahairoi sing adudi Yengkhom Ramesh 12 position Cachar district Loinana Manipuri da chama phanglakiba Ngangom Anisa Moirangthem Abhishek El Monica Usam Romita amadi Binita Singhada haraute am phongdokhi YMCA gi advisor singna khungang kaya da chathariba anti drugs campaign ga mari leina wafam amadi Chanura Singda e gi palngak na chananaba wafam kaya su thamki haina YMCA gi paw asida haire SSLC exam da haidi pre-final mamang dina ne dum khara tongna punama coursing do haidi losalakpa syllabus to pura lusanba adoi ko na SSLC gi pre-final loiraga adu loiraga nang revision dum tawkiba adoi ko na mai tawraga se percentage se mai lakpi adoi ai percentage na gi 94.83 the total mark 569 sorry dubai gi science da 96 pangi Maths tana 99, advanced tana 98, adugai English tana 90, adugai Hindi tana 91 pangi. Hindi ay MI alo na ko ba Hindi se. Adugai social tana 95. Adu wakte ay haja kese mi kana maksu smile hona raga ay mana percentage se lapiyo dai ko na apoi ki maitei sai maya mai pakpiyo. Sisi tani. Main preparation to text to fazena pawa
amasung text ta haibasingdo phajana khangba amasung amona revision dum tawba masin total mark kya like aigi total marks na 543 aduga aigi percentage na 90.5 aduga subject wise na aigi English ta 94 general maths ta 94 science ta 94 amasung SST ta 77 and advanced 84 Pasina Kawi, Rao Mata de Kagini, and I think the percentage is 75. I have Montrapur High School. Someone Montrapur Kagini, I Tasna Kawi, I Montrapur Managini, I percentage 71.67. Binakandi Bubon Hills ZPC की कांग्रेस मेरेप ओइरिबा राहुल पांडे की वोट खोंबा की थबक हौख्रे अनौबा मवोंगदा गो टू विलेज अमदी मीट दी वोटर साइब मिशन गा लेनाना कांग्रेस की लुचिंगबा डॉक्टर मैमोम शांति कुमार गा लेनाना बिनाकांदी ब्लॉक की खुंगंग सिंगदा वोट खोंबा हौख्रे ZPC मेरेप राहुल पांडे गा लेनाना बिनाकांदी ब्लॉक कांग्रेस की जनरल सेक्रेटरी TA स्टोन सिंह नोतुन रामनगर मंडल प्रेसिडेंट नंदन ग्वाला एल नंदाबाबुना चिंगबा मियोय सिंह यावखि ngaranggi khongset aduda putikal laikol singerbon asra lobungna chingba khungang singda chatuna miyoi kaya maromga unaduna khungangi chawkhat thorom kaya da awang anem khaidana praja khudingma puchap manaba mideng jengba ngamba Congress mire Rahul Pandebu mai pakan binadaba haijakhibaga loinana Lakhipur constituency da Congress amuk hanjelangnabagi ahanba khongjang ni hairi District Administration Jiribam amadi District Social Welfare Office DSWO Jiribam na sinduna Jiribam gi DC Krishna Kumar IAS na Nisa Mukt Bharat Abhiyan gi campaign ga mari leinana poster amadi t-shirt launch tawkre ngarang pangthoki pathoram asida Jiribam gi makok thongba official singna saruk jakhi DC Krishna Kumar IAS na leibak sinba thungna pangthokliba Nisa Mukt Bharat Abhiyan asigi thoram asida Miyamna drugs tagi lapna laiduna free drugs India gi pandam da pangthokliba sida Jiribam gi miyamna su mateng pangbiu haiki and also we have launched t-shirts. This is the part of Nasa Mukta Bharat Abhiyan which is being carried out all over the country. So keeping the sensitivity in our Jiribam district, several activities are being taken up. So also in upcoming Sunday we are going to organize a marathon which will be kind of awareness for the general public. So Asangba Communication Imphal na sinduna Saknairabi AIB Mutum Ramani na iba wari machagi lairik Luisi lamlaba file Directorate of Information and Public Relations ki auditorium da April gi tang kun nongmaijing numita phongkhre lairik asida wari macha taranipan yauri Thauramda Sahitya Academy Awardee Yumlemba Mipom Chana Chief Guest Laikol gi President Khetrimem Subhadanina President amasung Manipur University ki Associate Professor Kumari Chanuna Lariki Maramda Wangangki Saknai Rabi AIB Yangkhom Rajeswarina Anchor Oiduna Thauramadu Maipakna Pangthokki Presidential Speech da Khetrimem Subhadanina Samasta Nupanupi ki Lairiba Mari ki Matangda Sugaina Thambiki Taramna Okpagi Warolna Tongbram Amarjit na Thambiki Loinana Thagat Wahaina Asangbam Netrajit na Piki AIB asina Sairengi Lairik Manga Wari Machagi Lairik Ahum Puthok Pangamkhre Mana Kayasu Phangkhre AIB asi Manipur Assembly Secretariat ta Secretary oina Thabaktagi Pothakre Thauramda Saknairaba AIB Sanasam Umananda Nauroibam Indramani Public Library ki Librarian Ajit Sharma Sagmai Chandramani Film star Yangkhom Romana Chingba Kayasu Sarukjaki Pradhan Mantri Narendra Modi amasung US Vice President J.D. Vance ngarang unaduna wari sanakre Bilateral Trade Agreement ki chakot thorangda luchingba anina New Delhi da unaduna wari sanaki luchingba anina Bharat US Bilateral Trade Agreement ki changsiliba thabak singda nungaiba phongdoknaki Masi Vance ki oinadi ahanba Bharat ki khongsetni Vance na mahaki imung manung amasung US Administration ki senior member singa loinana numit marini ki khongset lakpani mahaki loinabi Usha Vance ki mama mapade Andhra Pradesh ki Bhaduru koba khungang amadagini
Usha Bans ki mapabung Rama Sastri Chilukuri Physics Ojani Makogi imung manung asi lising amaga chamapan humbutra ki aroiba sarukta Andhra Pradesh tagi United States ta yum hongkibani. Roman Catholic Church ki luchingba Pope Francis ngarang ayuk ta lekhidre masagi chahi marfunipan sukre Argentina da pokhiba Jesuit asi lising adiga tarahumdoi dagi Catholic Church ki makokoi rakhi amasung mahakna Latin America dagi ahanba Pope obagi puari semki Malem ki luchingba singi banungda Bharat ki Pradhan Mantri Narendra Modi, US ki President Donald Trump amadi Russia ki President Vladimir Putin na nungaitaba phongdokre. Mitei Irol Ek Loina Silon Apun Malup Assam Milal Gilamjing Makhada Chathariba Mitei Mek Diploma Course Tambiningba Singna Poilapul SBI branch ki opposite ta lairiba Milal Assam ki Study Center da Center ki in charge Saram Harajit ki mobile number 7086023979 number asida pau phobinana bahairi course asi online amasung offline da tambagi khudungchaba lairi Assam lengakna Manipuri medium school singda primary thakta handaktagi tamba hobagi damak mitei me ki textbook su pirakre aduna primary school gi oja singi damakta su special offer thamjari Pabiu amasung nainabiu sanamachugi mangal lamdam masigi sagnairaba iba lare lakpam champalal gi anisuba wari machagi khudol Wari macha taramathoi gi top pa bahab galunena lamdam masigi saitabu hena masek mangal thogal lagadaba sanamachugi mangal adom gisu saruk oibiu nungsi publication silchar na haukiba April gi tang taruk bina kandida pangthokiba Manipuri saita parisara sam gi humpuni toi suba chahi gi mipam lenda laren lakpam champalana iba sanamachugi mangal ko wari macha larikasi phongkhrabani mitei mayek tabagi sagotpa oina mitei mayek amasung bengali mayek ta wari macha taramathoi yauba eibagi anisuba larikasi mayamna pabiu amasung nainabiu larikasi ki phangpham Poilapul silchar amadi hailakandi gi oina Seram Herajit Milal Assam mobile number 7086023978 Sonai gi oina Huirem Megras Singer Library Sonai mobile number 9864371705 Lakhipur gi oina Joy Matadi Xerox Fulertol Guwahati gi oina Yengkhom Upendra Kamekhya Book Agency Pathurkuchi mobile number 8135028087 aduga Silchar gi oina Lalit Press Works Silchar mobile number 9435213245 ni Energy Healing Center Rongpurda computer gi matenga anoba madi ariba anabasingbo computer gi matenga layong khangdokpuna layang bahusare computer gi matenga makal makhagi anabasingi report lokpuna haksangi awata machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phandi shonbagi laina prostate gland chawtokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba lejare Silchar Rongpur part 2 gi stone crusher manakta lairiba Energy Healing Center da ngasimak lengsimbirabu mangjongna appointment ki damak mobile number 9395732456 number asida call tobirakna bakhanganjari Admission Hauzare Puri Sabang Kalachan Senior Secondary School Singirbon Kasarda Higher Secondary Arts da Ming Chanbiduna Mahiroi Singi Tungi Lambi Sengbat Piu English Political Science Economics amasung History subject kaloinana MIL subject da Alternative English Manipuri Bengali amasung Hindi lobagi kudongchaba thamjari Mingjal Sel Laujaroi Experience lairaba oja singna tambi takpiriba
बन अमति स्ट्राइक की ममी ताद्रबा शहर की नीलखोंबदगी यामना इंगना चिकना लेरिबा ममांग चत्ता अफबा महिरोय क्या पुथोख्रबा स्कूल असिदा मिंग चनबिननबगिदमक लेंगसिनबिरगु फुरी साबम कलाचान सीनियर सेकेंडरी स्कूल सिंगिरबन कासार अकुपा मरोलगिदमक मोबाइल नंबर 9957796605 नंबर असिदा पाव फाउबिरकनबा नोलुना निंगसिंगरगदे लखीपुर ऑनलाइन चैनल असिबु येंबिरिबसिंगना पाव असिबु लाइक अमति शेयर तौबियु अमति हौजिक फाव चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुइबा पाव अमुखन्ना आसाम लेंगा की सिका सेतु ऐप प्रधानमंत्री की पब्लिक एडमिनिस्ट्रेशन लिसिंग अनिगा कुनमरी की मना फंगले उमा की कुंट्रा हुंदे सुबह चाही की मिफमलेन नुमित निनी चुबना होजाइदा पांगथोखरे वैष्णवी जुबोती निंगसिंग लुप सोनाइना डोनर अमसुंग फर्स्ट डिवीजन द पास तौरखिबा सिंगबुई काय खुमनखरे YMCA ना एंटी ड्रग्स कैंपेन गलवेना बोंतरापुर यूनिट सेमखरे पंचायत मिखल की मांगोइना बिनाकांदी ब्लॉक द कांग्रेस की वोट खोंबा होखरे मुतुम रमनी की वारी मचा की लाइरिक लोइसिलमलबा फाइल फोंखरे प्रधानमंत्री नरेंद्र मोदी अमसुंग US की वाइस प्रेसिडेंट JD Vance उनदनवारी सानखरे अमसुंग रोमान कैथोलिक चर्च की लुचिंगबा पोप फ्रांसिस अरांग अयुक्त लेखिद्रे लखीपुर ऑनलाइन YouTube चैनल की पाव संदोक जबा नसिगी ओइनदी मतंग असिदा लोइजरे।